District Agriculture Officer Thobal Nasinduna Nation First at 75 campaign gi sarukama oina agricultural inputs sing yenthokpagi thoramama Thobalda leba office asigi complex ta pangthokre. RKVY PMKSY SHC amadi State Plan 2025-26 ki makada Laumi sing the agricultural inputs sing yenthokpagi thoramaduda Deputy Commissioner Thobal Hanakamai IAS na athoiba mitunglen District Agriculture Officer Thobal TH Joy Prakash Singh na Thoramapu amadi District Officer HNSC Thobal KH Malemnganba Singh na akhanaba mitunglen singoina sarukia ki Athoiba mitunglen gi warol da Deputy Commissioner Thobal Hanakamai na hai Laibak asigi amadi Laumi Singh gi senmitlon fagat hannabagi damakta Bharat Sarkar amadi Manipur Sarkar na tongan-tongan ba scheme kaya gi kuthangda Laumi Singh da kanaba kaya piduna lakli Asigumba scheme kaya gi kuthangda piriba kudongchaba sing asi fangfam thokpa Laumi Singh da fanglaba khaktada Bharat Sarkar amadi Manipur Sarkar na thamliba pandam adu fangba khakta natana laibak asigi senmitlon gi fibam fagatlakadawribani amadi chawkhat maikaida yangna chatpa ngamgadawribani Maram asina Thoubal district ta leiriba Laumi khudingmakta scheme sing asigi kudongchaba fanghanaba hotnasi Thoubal district chawkhatlabadi lamdamasi chawkhatkadawribani Lamdamasi chawkhatlabadi laibak asi chawkhatlakadawribani aduna chahi kudingi scheme kayagi kuthangda Laumi Singda piriba kudongchaba sing asi Laumi kudingmakta yauhannaba haibasi Agriculture Department ki thaumi kudingmakna masagi mathaudang amani haibasi khangfam thoi Laumi Singna scheme sing adugi matangda khangbada hena kudongchananaba local language Manipuri da iba pamphlet sing su chaithokpa mathautai Laingak na kudongchaba kaya pirabasu khangdrabadi laudrabadi madagi kanaba karisu leiroi Aikhoi chawkhatpagi maikaida yangna chatpa ngamnabagi damakta amatta oina chatminasi haina DC Thoubal Hanakamaina miyamda appeal tawki Ngasigi thawramaduda Laumi Singda soil health card sing amadi agricultural input sing yenthokhi main focus is to help the farmers for economic growth haibagine aduga purpose ama leibagi asise pithokpane masida ekhoina district agriculture officer na magi scheme makhada pithokpa miyam se mayam na phajana sisinaraga self reliant oina naba aduga ekhoi gi Manipur gi economic growth da ekhoi gi su support tawna naba cooperation pina naba tawjabane aduna self independent oiba ekhoi se yam develop oiba state oi halase haibagi importance to piraga asigi se paikhat pane aduda housing government sina tawriba se public praja mayam sida department sina kari pangthoke kari paikhat ke haibado khanghanaba haina housing implement tawjabani masida aina department da haizening base ngasidi horticulture gisu leire noina paikhat liba scheme se government gi focus ki public da khanghanlaga public da aware tawhannaba oihannaba haibane masisida ekhogi government sina pamisidi not only in English ko ekhoina adum pibado ekhogi own dialect se Thoubal district dadi Maitai-lon chatlabanina ekhoi pamphlets kumbada ekhoi department sina asi paikhatle asi scheme gi makhada asi leire haibado kari gi purpose da su iraga ekhoina pamphlets kumba su yenba yani aduga information se not only in the area heart of the district but area periphery that labor mayam busu khanghanaba noina responsibility to low bio haina ai department da su haijage asi se scheme asi department sida si scheme lei haibadu khangdaba su leiri ye ba public mayam da adu da khanghanaba aikhoina campaign se phajana chathabiyo ngasi loizaraga su chahi gi oina scheme se anau basu lakane aduna scheme anau ba lakpa matamda scheme asi lei haina public mayam da khanghanbado noi responsibility lobiyo aduga praja mayam da su noina noigi grievances se ekhoida government sida khanghan biu aduda ekhoina kari tawba ngambage haibidu so ekhoina adum noigi grievance do lokhatna naba noina so government sida khanghan biu haibidu haijage mayamna hojik phangkhiba mayamna so phajana noina phangkhiba mayam do phajana sijinnaraga noigi participation so daga laye noigi puthok to growth to leiragadi ekhoi develop torani haibadu thajaba lei aduna public government se
cooperation leinaga adum thabak to tawminnase haibado aikoi Thoubal district aikoi Manipur da aikoi contribution to pirase haibado haijage. Not only that, Manipur se develop tawragadi India gi economic growth da aikoi su saruk yaujare haibado witness tawrase.